Mioibani hingnariba taibang pana sida thokliba thodok wathok kayada aki tujumba tadaba yadaba khangdaba yadaba thodok kaya maram thokli lanjadaba kayasu aikhoidi laloi aikhoidi khudong thiba thokloi haiduna khanduna leiba yabagi matam amadi oiselektrි icham chamna hingjaba imungama supnatangi chahi taraga taret khakta ngairiba class 11 karakpada ngairiba Piyush yumdagi school chatkani haiduna thokraga amuk khanna yumda halakidi Hi India asiguma thodok sing asi nahaki tonga tonga state sing da thokni khangdaba yade ta daba yade sandok chariba thoromasi ju puning loksing oina nabagi damak adom ta khangjin na nabagi damak adom section na laina nabagi damak matau tamna na nabagi damak tinate ngasing mo pudona laksariba crime files ahum suba tangkak asigi damak pudona laksariba hadakta August ke tang kuntaruk te yumdagi school chatkani haiduna satkiba Piyush thiba khangkide amadi mama Lukrabi Kamini Machin mana ohungi manungda iton tonba Piyush school chatkibadagi amuk khana yumda halakhiramdi mamana thodok adu thoktringida numit asi mamagi thamoida yamna nungaiktaba masa leifam safung khangdaba masa pambom phan chongduna kari thodok thoklagadoino khanduna leijaba numit amasu oiki kanana khangani yumdagi school chatkani haduna uniform selaga makhongna anakpa school de chatkhiba macha nupa Piyush amuk hana yumda halakidi thodok asi UP gi Prayagraj hariba mafam adu August ki tang kunga taru English singani kunga manga da thokpa thodok amani asumna mahakna school de chatkibadu de school da halaktabadu na maram orega mamana school de chatkhiram amadi school gi authority de macha nupa school dagi yumda halakte haiduna haikiram school gi authority na school gi CCTV de check toki maduda Piyush school karakhi de haibasi hairaki wafam madu tabadagi mama gi pambom chongba amuk henjalaki mamit chongba henjalaki masa thak niglaki karigumba thodok uma thokani haiduna pakatuna leiringeda school chatkiba macha adu school da lakhi de haiba wafam maduda amuk hena mama gi thamoida akiba phaukiram maduda natana Piyush ki mamanaba singi manakta mamana chatki amadi Piyush school da lakpra haidin hangkiram mamanaba singnasu Piyush ngasi school karakhi de haina kumlaki mamanaba singi wafam singadu tarubadigi mama Kamini amuk hena pakhatchakirami masigi matungda police ta report ama tawnanabagi damak chatki police station da report tawbu matamda pung kunmari phadrabadi FIR panba yade haina police ki leiriba rule adubu mafam adugi Prayagraj police station ki officer singna wafam adu tabi baga loinana khutakta mahak school dagi thokrabadi school adugi anakpa CCTV ki footage singda mathang yengba hoki CCTV footage ta uki madudi Piyush mahak yumdagi thoroklaga school da chatpagi makhong chatpadu CCTV da ukirami adubu CCTV pandaba mafam dagi di Piyush na chatlibadu makha tabadi ukiramde Piyush kadai da chaliba aduga Piyush na asumna thiba khangdaba aduda police ki tawpham thokpa Prayagraj police station ki police officer na koichi thiba matamda CCTV ki footage ta mahak thiba khangkhiramde asumna CCTV footage leitaba mafam sing adudagi police na mathang lambi da Piyush ki photo pairaga mahak ubra haiduna police na investigation chathakiram Mathauna Paraba police station adugi police kangbu aduna mathang hangba matamda nupi amakhakna asumna hairaki madudi scooty da miyoi amakhakna karigumba sari na pochai khare yomlaga lamhang amada pochai hundokpadi ui mafam aduda nupa macha amata lakpadi ude haiba wafam hairakiram police na angakpa phauki nupa macha ama thiba khangdabagi thidunu leiringeda nupi amana scooty da lakpa nupa amana Sarini yomlaga kariguma posak khara khongbal amada pochei haidokpa ui hairakpadu angakpadi phauki angang mangkhibaduga miyoi amana sarini yomlaga pochei hundokpaduga kari mari leinarumgadoriba asumna police na haifet chingnabadagi nupi adugi wafam adu tabaga loinana pochei hundoklami haiba mafam aduda nupi adubu takhalami amadi mafam aduda police na sangsinduna khongbal aduda kumduna yengba matamda akibagi masak oikirami miyoibagi hakchangi saruk khong khut amadi hakchangi sadum matum khongbal adugi manungda taba ukirami police na angakpa phaukiram khongbal adumaktada miyoibagi hakchang haibadi Piyush ki
hakchang yaudraba kokki sharuk adu khongban aduda thadaba urami madugi matungda nupi aduna haikibada scooty da lakpa nupa amana mafam aduda haidoklamani haibadudagi tongan mafamdagi lambi adu faurga lakiba scooty thauba miyoi CCTV footage ta Prayagraj police station gi police officer ga loinana investigation tawkirami maduda nupi aduna haibagi matungina scooty adu purple machugi scooty ni thoriba miyoi adu hapen ama seri loinana sari da mahana kariguma potsak ama yomdunu purakhi haibanina gari aduda sari na kariguma yomlaga purakhiba yaubra haidana CCTV footage ta yenkirami amadi CCTV footage ta miyoi amakha ukhirami miyoi aduna scooty da sari na kariguma potsak khare yomdunu puraga laklaga CCTV da dukan kharagi mapa phawro satkibadu uram adubu mafam aduda pochai haidokpadi CCTV na ukhiramde nupi aduna haibagi matungina purple machugi scooty amada hapen sepa nupa amana sari da kariguma pochai khare yomlaga purakhi haiba wafam adudi CCTV ge footage ta ukhirame masigi matungda pochai hundoklami hairakhiba pau tamlakhiba nupi aduda video footage uhanbada miyoi aduni haina mayek sengna takirame police ki team aduna kamini Piyush ki mama aduda gari thoriba miyoi adugi video footage adu uhalami amadi miyoi adu Piyush ki mama na masak taklami madudi Piyush ki hek apokpa mapabu pokliba madhau mahaki mapu adugi manau nupa Sharan Singh ni haiba masak takhirami wafam asi lekai gi mi singna amuk taba matamda lekai gi miyoi singna hairakhiba wafam na amuk hena angakpa phauki madudi Piyush thiba khangdre haina lekai gi miyoi singni yomsilnuna leirakpa matam aduda mahangna chokri ama tharaga phamlaga Piyush halakhigani haiduna thawa isa sadana mahangna imung aduda awaba hangba lakpagi mawongda mahakna thoksadana leikibadu keiro lekai gi miyoi singa sarida mahakna asiba hakchang makak kakthalaga purakpadu Sharan Singh ni haina lekai gi mina khangbaduda mahakna tawkiba thong sing adubu angakpa oina launaki madudi thawdok adu mahakna pangthoklaga karisu tawdabagumna keiro lekai gi awaba hangba lakpagum chokri ama tharaga phamlaga Piyush lakhigani haiduna mahakna lekai gi mi singda tattana haikiba thawa sadana mahakna leikiba mong adu thabak adu mahakna pangthokkiba oirabadi tasengnamak miyamna angakpa phawkira masing matungda police na mangonda wahang pahung kayamarum mathang chakthana mahapu phakirami makha tarakpada Prayagraj police na mangonagi investigation torokpa matamda yamna yangna khanglakiba case asigi maru oiba wafam sing mathang pallabada Sharan Singh hairiba miyoi asi mahaki machanupa amadi machanupi ani English singani kungo humdoi amadi English singani kungo marida makhoi machanupi mathanta suicide tawduna sikhi masigi matungda machanupana turelda chongthaduna suicide tawraga sikhi karigidamak machanupi amadi machanupana English singani kungomdoi kungo marida suicide tawkiba wafam adudi khangba ngamde adubu imung manung asida makhoi tantra mantra haibadi Andhabiswas superstition lan isorbu thajaba madu khatanatana tantrik khar tanarga mahak imung aduda macha ani leikhidabadudagi tantrik tanaraga mantra paba mahak haurakhi haina sumna liraki mahakki machanupi amadi machanupa ama leikhidabadu imung aduda min semjin sajinba shaya amuba kala jadu changle haiduna tantra mantragi miyoi amaga mahakka yamna tattana loinaba miyamna leikaina uraki ayama matamna mahakki imung manungda mi changnaramde imung manungda dudasu mahakna tantra mantra lairik laishon tawgi thongdok kaya marum imung aduda sathaduna leram kairo lekaina haiphet chingdarabasu adugumba fattaba thabak torongani haibadi khankiramde tasengna kairo lekai gi miyoi singna hairakpada police na mu makhatana wahang hangba matungina mahak achouba huranba miyoi amani haibasini migi maran mathum matpa mi khangdana migi lanthum lauba haiba madu khaktata natana mahak lanthum kaya marumsu lepsin mangamba property dealer amani haiduna mahakpu masak khangnarami police na makhatana mangonda wahang pahangbadagi khangki madudi mahakna hairakpagi matungina mahakki mayambagi loinabi haibadi Piyush ki mabo mahakna
imung aduda simjin sajinbani haina tantrik aduna mongonda tattana haibadagi kari tawraga phagani haiba matamda haujik leiriba nahaki natai magi masunupa iton tonba Piyush mahakpu bali tawrabadi nakhoi imungda changliba saya amuba kala jadu asi kokpa ngamgani haiduna tantrik aduna mongonda wafam asi haiduna police ta mahaki confession da pirami thawdok adudi matau karamna pangthokpagi haiduna police na hangba matamda August ki tang kunga taru English singani kunga manga Piyush na school da lakpa matamda tapna mahak lambi da khong na lakpadagi CCTV cover tawdaba CCTV na uroidoba mafam amada mahaki madhau atonba asi lambi da leptuna leiramki amadi makhoi da ngahaktang sangluna nanubagidama inkhalakliba class 11 khakta kariba masak matau sunungsiba nupa masa si lambi da lakpa matamda madhau atonba aduna makhoi da changna nanabagidama kauksinki masigi matungda mamang thaduna chaliba masu nupa adubu lambi da taramba check ama khullaga mirak narak yengduna kana amata udringeda makok da check aduna suki matam aduda mahakna masu nupa Piyush pu imung da singshinduna mahakna pusinki check na subadagi Piyush wanthaduna leiki amaromda mafam aduda tantrik aduna taklakpagi matungina mahakna seda yawba mantra sing adu shonkiram Laimai da taduna leiriba Piyush shiba makti matam aduda shiramde kokta sekna subaduna mahak wanthaduna laimai da taduna leki asumna mahakki mantra jadu singadu mathang se hangdoktuna paba matamda ngaihakki matungda Piyush wakhal amuk taraki Piyush na wakhal tarakpa adudagi mahakki mantra di shonba loikiramde adubu mahakna tantrik aduna taklakpagi matung ina amuk machin menshinduna mahakpu kanna lakshinduna thamki maduna maram orga shor honba ngamdabadagi Piyush laimai da amuk taki matam aduda mahakna yangna sangsilaga manak aduda mantra adu amuk paki kariguma bana wakhal taraklabadi haiduna makhori kanna meshinduna angang adubu mafam aduda hatokirame masigi matungda lemhoriba mahakki mantra sing adu mathang paki haina police ta mahakki confession da report asina asumna palli asumna angang adu shirabanina amuk bali tawbagi matamdi angang adu matup kaya thongna kau haiduna tantrik na hairapagi matungina amuktada thauroba thang amana haigattuna Piyush ki mangaksam kakhatkirami haksang samnadana tongana taki imung aduda ina pumchai saiki madu khaktanati haksangi saruk sing adu yomsinba yananaba makak kaklame mahakna saruk ohum mari thokna yomlaga mahakki scooty aduda puraga mafam ohum thokna mahakna hundoklame masigi matungda imung aduda taribe I sing adu mahakna ising kaya changduna haijilaga chamthokirami madugi ihing manam madu kairole kaina namdana narba masang yamlaba dhuk kaya mahak thaki mafam maduda mahakna manam namdana ba mahakna yamna kanna honakirami sari amana haksangi saruk sing adu ahum thone yomlame asumna mahana scooty da mathang hundokpa lakpada khongban amada mahakna scooty da sari ni yomba polam sing adu hundoklingeda nupi amana laptak ukhiram asumna police ki investigation da Piyush thirakpa matamda scooty amada nupa amana sari ni yomba polam sing hundoklami haiba wafam adu police ta nupi aduna haikhibadagi amadi CCTV ki footage tagi mathang khanglakpadagi Sharan hariba miyoi asi police na faduna mahak wahang pahangbadagi thawdok asida mahak na thohanbani haibasi irai laina khangba ngamki mahaki imung manungda 2023-24 da machanupi amadi machanupa sahi thangna suicide tawduna leikidaba adu imung manung aduda mahaki matai mana semjin sajin badagi thoklibani haiduna matai magi mahaki machanupagi macha haibadi masu ohum suba Piyush mahak halabadi makoigi imung manungda kala jadu changliba adu kokpa ngamgani haiba tantrik na taklakpadagi thawdok ase thokhanbani haiduna police ta mapu Sharan Singh hairibasina mahakna asumna wafam ase haikhiram kaya da ngakhrabana karishu lanjadriba sumnatagi class 11 khaktang kariba satra adu mahakna school lakpa lambidagi kidnap tawduna imungda pusalaga makokto sekna thomlaga leimai da taringida mantra solaga imung aduda amuba saya
तांत्रिक ने चंगे हारिबदु कोकना ननबगिदमक असीबा हक्चांग अदुबु बलि तौरगा फगनी हाइबो वाफम असिदा थाजदुना असुमना मसु नुपाबु हाटकी मिहात मदुदि पुलिस की खुत लैरि मियाम पुनमना महाकु फर्सी तौरगा हालो हाइदुना हाइरि अदुबु कामिनी मपुरुइबा लैखिद्रबा मतुंगदा मचा नुपा अहुमगा मसा सिंगबु योक्तुना लाखिबा नुपि अमा अदुबु मचा नुपा अतोनबा पियुषति मिहात थीना हाटख्रे थौदोक असिदगी अदोमना करी तमसनबा याय करी खंजिनबिबा याय अंधाविश्वास लाना थाजबा सुपरस्टिशन तांत्रिक मंत्र जादू तौदुना असिगुंबा मिहात चथबसिबु अदोम याबिनिंब्रा अदोमगी कमेंट सेक्शन द कमेंट पिबिरम संदोकचरिबा क्राइम फाइल्स की अहुम सुबा तांकक असिगी क्राइम नैनबा हाइबा थौरम अदुदा अदोम अमुहने यावबियो हंबिनिंबो वहांग हंबियो अमुक नैनमिनसि मथंगदा अनौबा केस अममुक पुदुना लाक्चगे इंडिया की मफमददा नतना मालेमगी मफम कयादा थोपा थौदोक वाथोकचिंगदा खंजिनमिनसि तासिनमिनसि आई यावरोय आई लांजदे आई करीमत तौरोय हाइबदु यारक्तबा याय अईना लालुद्रबसु मीना लांछलक्लबदि अवाबा तागदोरबनि अवाबा ताद्रिङेदा सेक्शन दुना लेहोबना अखोइगी ख्वाइदगी हेना फबोइगदोरबनि सेक्शन लेबियो मतमदु फावबगी ओइना मियामदगी लापथोकचरी थौदोकसिंग असि थोक्त्रिङेदा ngaktokमिननब होनमिनसे खुरुमजरी इमाले बांगना याइफरे।